Ngara numidang wedam phongkiba panda pause degi marueba pau khara khangacharaga miyamta khudo damjake state ke thakta lui ngai ni pangthokrai traditional boundary chomthoktana border fencing tawba yaroi awangbang nuimai traditional boundary chomthoktana border fencing tawba yaroi border fencing ki mayokta naga legislator singna leple haina awangbai nuimai na phongdokrai wafam masi united naga council ki meyang makhada lui ngai ni lising aniga subna kunga mga state level organizing committee na sinduna Senapati headquarter ki katomai na pongthokiba lui ngai ni lising aniga subna kunga mga gi thoramda phongdokhibani celebrating Naga cultural fusion haiba thimda pangthokiba thoram aduda saruk yaraduna hanagi minister awangboi niumana hai Manipur da laidiba Naga legislature singna su Naga gi solution puraknaba amata oina leple border fencing ki matangda su traditional boundary chomthoktana border fencing tawba yaro habasi Naga legislature singi firepne hauzik laidiba artificial boundary asigi matungina border fencing tawba yaro habasi Naga legislature singi firepne India amadi Myanmar na maning makha tamdringai dege Naga miyam na maning tamna laijaramba lambo batteries na mayacha bu khaidoktuna yenthokibani thong asigi mayokta Naga miyam na ngasi phawba leptuna lakli Maram aduna Myanmar gi ngamkhai manungda oirabasu border fencing khaduna Naga ichil inaw sing tokhaina tahanba yaroi Naga miyam gi sentiment ikai khumna gadavani miyam gi apambada Naga legislator singna chatkani haike mahangna hai aikhoi gi tungda amangba lakadaba singsu aikhoi na khandaba yaroi aikhoi bu mangna ba silakliba sing aikhoi ponsinduna amato oina thengnaba changi loinina Naga miyam na achoba thodang lawduna lamdam asida ing tapa porkna ba hotna ba changi atai phurup singna lana khalamlabasu aikhoina achumba lambida chatuna semdokpa changi mahakna makhata na hai Naga haiba kangrup asi kathokpa amana amabu ikai khumnaba punsimbagi wakhalo laiba amadi thaksi khaksi laiba kangrup ne masigi dabak Naga gi luchingba ama oina sakthokpham thoe Naga ipai pusingna khalamba wakhalol amade makhoina pamjaramba lambi aduda ngasigi haurakliba Naga miyamna chapa mathok thai Naga gi solution puraknaba India lenga ka wari sanare saukrava India lenga na Naga miyambo ikai khumnaduna ceasefire tawduna wari sanariba asi aikhoigi ipai pu singgi hona jamane aduba hauji haurakliba Naga miyamde matam amagi Naga ipai pu singgi wakhalol aduga yamna khenare lek leisu haiba kaya tholakliba si masagi oijaba aman amabu ikai khumnaba watpagi mami kaya tarakle Masina maram oiraga Naga miyam nomo nomagi chaitheng phangba helakle Naga maselgi marakta lamgi khatnaba natraga karigum amagi muknaba thokpa asimak laibak chibane asigumba apikpa wakhalol asi thadokminaduna Naga miyam chakhotminanaba hotnaminase amagi aramba amana ngapiduna punna hingminaba changi Naga gi luchingba singna su Naga ipai pusing adugi vision adugi tung inba changi haike Naga People's Organization na host odina pangthokiba thoram aduda Mau Kendra ke MLA Kho amadi UNC Ansam MPO na jingba Naga lup singi luchingba kaya su saruk yake makha tarakpa pauda BJP MLA Paul Hawkip Assembly ki speaker na disqualified tawfam thoe Y Joy Kumar Manipur thugaina bo wafam phou na ngangliba BJP MLA Paul Hawkip Assembly ki speaker na MLA oivadagi disqualified tawfam thoi haina MPP Manipur State Unit ki president Yumnam Joy Kumar na phongdokhre Naurem thongda leiba masagi yumda ngasi pamisinga unabada mathaki wafam ase phongdokladuna hanagi deputy CM Y Joy Kumar na hai BJP gi luchingba singna su state amadi party gi mayokta wangangliba BJP MLA asigi mathakta hauju phawa action amata laukhatana laidiba asi laibak chibane Kuki MLA amana Manipur gi chief minister oidaba phawada Kuki singyoiba separate administration demand hongloi hariba asida Manipur gi speaker amadi BJP Manipur Pradesh na tumina leifam thokte action laukhapam thoi amadi Kuki MLA singda warning pifam thoi MLA Pauridal gi mathakta akam action laukhatpada state asida mahosagi ponsinda hanjilakpada mateng oigani MPP gi MLA singna party gi mayokta thabak torokpa matamda matam chana advice piraga punna leire BJP Manipur Pradesh ki president asu Kuki MLA singda party ki maike degi laukhapam thokpa action laukhapa changi haike
Amaramda Manipurda President rule thamkhraba matung BJP North East in Charge Dr. Sami Patrana Manipurgi territorial integrity kaihaloi hana phongdoki wafamgi matangda palladina Joy Kumar na hai Dr. Sami Patrana amo hana state asigi territorial integrity kaihaloi hana thamlakliba wafam asi tampakta lairiba miyoisingi oina de taram okani aduga MPP gi oina su wafam asi taramna oi adubo tasengna yenglurabade state asi kaide habagi wa khakta ngairavani state asigi chingi mafam kaya tamge miyoisingna chatpa yadre tamgi mafam kaya da chingi miyoisingna kukisingna chatpa yadana laire state asida PR lakpa asina khodong sadaba ase koknaba neutron oina paikhatpa yaba thabo paikhatlakani habagi thajaba lai president rule laidingai matam asida nongna lakliba chief secretary amari governor na anaba wakhalol amaga loinana state asida mahusagi punsida hanjilaknaba amade rule of law chana hannabagi dama achuma maikai amada honaba changi hana sumahangna phongdoke makha tarak poina kangleba ki meiragi pause digi maru eba pau khara khangacharak amyamda khodo tamjige moirang onsungba maningda leiba gemo maitei khul tumna maisa khrei Manipur da lising anigi sumna kungahom dagi me ahum dagi hauna tholiba kalup anigi lal asige manungda kukisingna tanthorakpadagi mayum thadok tuna lanjena duna haujik elif camda changjapam lawduna lairiba moirang police station manung channa moirang lo KNA mana onsumbum uyung makhong anigi marakta laiba gemong maitei khulgi yumsing ngasi nungthil tumna mai chakhre haire mai chakpa asi ngasi nungthil pung taragani thoiga minni phuga mangarum taba matamda miyamna khanglakibani adubo hairiba mai chakliba maitel gemong khul asidi maitei amata changsimba ngamdana haujik phawba lairaknibani mai chaklingai marakta nungsi sichilakpadagi khul aduda leiba yumching tumna mai chakhre mai chakpa adu una miyoising amata changba ngamnakhide mai chakliba mafam adugi maningthangba saruktasu kuki maintenance gi bunker su saduna lei haide fire brigade ki mai kanaba changsilakpadasu mafam adu yoksimba ngamtana ngihak panduna leike adubo kona thangdadi mafam aduda changsinduna mai kanbagi thabak chathake laibak thibada akanba nungsina maram oiduna yum ayamba loina mai chakhre haide maitai gi mi leinadraba yumsing adu matau karamna mai chaklibano habagi chap chaba maram haujik phawba khangba ngamdri haide makha tarakpa pauda Churchandpur da KNA gi kada tare fare state asida PR thamkhibaga loinana Churchandpur da operation kangkhatkhrei ngasi Churchandpur district ke sangakok police station gi manungchanba all khawpol village ki kha thangba sarukta chathaba operation da KNA gi kada tare yamlaba khulagi konana fare faraba kadar sing adu de saikhoking kipgen chai kunthraga taret ngamleng mang te chai kunga manga Chaikhong mang hau kip chai kunga manga thangle mang hau kip chai kunga taret jangkhong sai hau kip chai kunthraga ni thoi lungkhung lang khong sai chai kunthraga mari amasung mangkhong thang kip jen chai kunthraga manga kawi makhoidagi AK rifles ani incho rifles ama single bore rifles ahum yauna yamlaba khulai kaya phagatkhre amaramda state asida hauji chathariba political situation asiga mari lenana Sakangdaba mayor kharana assembly gi MLA khara mislead taunaba amasung influence pinanava kollapaga mari lenana complaint file torapaga mari lenana Imphal police station na FIR amma launch tawkhre asigoma miyoising asigi mathakta aingoi bathavuksing laukhanaba investigation chathaba haure haire Tengnobo district Sinam village area da chathakiba operation da yamlaba khulaising phagatkhrei District asige border pillar number 73 amadi 74 area da sathakibada yamlaba khulai phagatkhre KCP PWJ kadar mangana huikaptagi fare haire makha tarapa pauda Churchandpur da yuha hakre ngasi numida wairam pung manga ga mini pugni pan taba matamda Churchandpur da Richter scale da magnitude 3.5 yauna yuha hakre yuha haba isige origin asile maidike kilometer taragi mafamda oike yuha haba asina maram oiraga amma ata thopagi report amada leite